ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎ ꯄꯨꯝꯅꯃꯛ ꯑꯍꯥꯟꯕꯃꯛꯇꯗ ꯉꯥꯡꯕꯝ ꯁꯥꯝꯁꯤꯡꯗ ꯑꯩꯍꯥꯛꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃꯈꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀꯨꯝꯒꯤ ꯔꯊꯖꯇ꯭ꯔꯥꯅ ꯂꯥꯛꯄꯗ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯛꯂꯕ ꯑꯇꯤꯌꯥꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯅꯣꯡ ꯃꯄꯩ ꯃꯄꯩ ꯂꯩꯕ ꯏꯎ ꯎꯗꯦ꯫ ꯍꯧꯈꯤꯕ ꯁꯖꯤꯕꯨ ꯑꯗꯨꯋꯥꯏꯗ ꯇꯟꯖꯥ ꯃꯦꯟꯖꯥ ꯆꯥꯗꯅ ꯅꯣꯡꯒ ꯂꯦꯟꯒ ꯑꯇꯤꯌꯥ ꯃꯀꯣꯏ ꯑꯁꯤꯗꯒꯤ ꯍꯩꯊꯔꯛꯈꯤꯕꯗꯨꯅ ꯑꯣꯏꯔꯤꯗ꯭ꯔꯥ ꯈꯪꯗꯦ ꯏꯉꯥ ꯊꯥ ꯑꯁꯤꯗ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯗ꯭ꯔꯤꯕꯁꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡꯒꯤ ꯃꯅꯝꯇꯅ ꯄꯨꯛꯅꯤꯡꯕꯨ ꯏꯅꯧꯇ ꯅꯧꯊꯣꯛꯍꯜꯂꯝꯕ ꯊꯥ ꯀꯥꯂꯦꯟ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯑꯣꯝꯆꯥꯛꯅꯅ ꯕꯤꯗꯥꯏ ꯏꯉꯥ ꯊꯥꯗ ꯄꯤꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯑꯣ ꯃꯁꯤꯔꯥ ꯄꯨꯟꯁꯤ! ꯄꯥꯏꯈꯠꯀꯗꯕ ꯁꯤꯟꯊꯥꯅ ꯑꯗꯨꯝ ꯋꯥꯠꯍꯧꯕ, ꯃꯇꯝꯅ ꯑꯗꯨꯝ ꯈꯪꯍꯧꯗꯅ ꯆꯠꯈꯤꯕ, ꯃꯁꯤꯁꯨ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯠꯁꯦꯝ ꯅꯠꯇꯕ꯭ꯔꯥ? ꯕꯁꯟꯇ ꯔꯤꯇꯨꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯍꯦ ꯏꯃꯥ, ꯅꯨꯡꯁꯤꯔꯕꯤ ꯄ꯭ꯔꯤꯊꯤꯕꯤ, ꯅꯪꯒꯤ ꯅꯇꯝꯕꯥꯛꯇ ꯆꯥꯎꯖꯔꯛꯈꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯦꯜꯂꯤꯗꯣ ꯉꯁꯤꯁꯨ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯄꯣꯛꯂꯛꯄ ꯃꯇꯝꯗꯅ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯖꯣꯏ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯨꯗꯨꯝ ꯆꯤꯡꯂ ꯂꯥꯛꯈꯤꯕ, ꯋꯥꯈꯜꯒꯤ ꯄꯔꯤꯡꯗ ꯅꯤꯡꯁꯤꯡꯂꯨꯕꯗ ꯄꯨꯟꯁꯤ ꯑꯁꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯅꯛꯁꯤꯟꯅꯅ ꯂꯩꯔꯝꯕꯅ ꯂꯥꯞꯊꯣꯛꯅꯔꯛꯈꯤꯕ, ꯂꯥꯞꯊꯣꯛꯅꯅ ꯂꯩꯔꯝꯕꯅ ꯅꯛꯁꯤꯟꯅꯔꯛꯄ, ꯃꯁꯤꯁꯨ ꯇꯥꯏꯕꯪꯒꯤ ꯈꯣꯡꯆꯠ ꯅꯠꯇꯕ꯭ꯔꯥ? ꯃꯇꯝ ꯈꯔ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗ ꯈꯣꯡꯗꯥꯔꯝꯕꯗꯒꯤ ꯔꯤꯇꯤꯌꯥꯔ ꯇꯧꯗ꯭ꯔꯤꯉꯩꯗ ꯂꯣꯌꯥꯕꯒꯤ ꯃꯄꯥꯁꯤ ꯍꯥꯔꯠ ꯐꯦꯜ ꯑꯣꯏꯗꯨꯅ ꯁꯪꯁꯥꯔꯗꯒꯤ ꯊꯥꯗꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯣꯌꯥꯕ ꯅꯤꯡꯉꯝꯗꯅ ꯂꯩꯔꯛꯄ ꯆꯍꯤ 2ꯔꯣꯝ ꯍꯧꯈ꯭ꯔꯦ꯫ ꯕꯤ.ꯑꯦ. ꯄꯥꯁ ꯇꯧꯔꯕ ꯃꯤꯁꯛꯅꯤ ꯂꯣꯌꯥꯕ, ꯑꯗꯨꯕꯨ ꯗꯥꯏ ꯑꯦꯟ ꯍꯥꯔꯅꯦꯁꯀꯤ ꯊꯕꯛ ꯂꯧꯗꯕꯁꯤꯗ ꯄꯩꯁꯥ ꯂꯩꯔꯕꯁꯨ ꯀꯔꯤꯃꯇ ꯎꯄꯥꯏ ꯂꯩꯇꯦ꯫ ꯂꯣꯌꯥꯕ ꯈꯟꯖꯤꯜꯂꯨꯔꯤꯕ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯂꯥꯡꯒꯣꯏꯆꯟ ꯁꯥꯔꯕ ꯏꯉꯥꯒꯤ ꯅꯨꯡꯁꯥ ꯑꯗꯨꯗ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯂꯧ ꯁꯪꯒꯝꯗꯨꯗ ꯃꯃꯥꯟꯅꯕ ꯔꯤꯁꯤꯒ ꯀꯟꯅ ꯂꯧꯍꯣꯟ ꯐꯣꯏꯃꯤꯟꯅꯔꯤ꯫ ꯔꯤꯁꯤꯅ ꯔꯣꯃꯥꯟꯁꯀꯤ ꯃꯔꯝ ꯀꯌꯥꯗ ꯂꯣꯌꯥꯕꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯂꯣꯌꯥꯕ ꯄꯨꯟꯁꯤꯒꯤ ꯂꯨꯔꯕ ꯇꯥꯡꯀꯛꯀꯤ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯔꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯌꯥꯝꯅ ꯂꯩꯇ꯭ꯔꯕ ꯂꯧꯍꯣꯟꯐꯝ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯂꯧꯍꯣꯟ ꯐꯣꯏꯔꯛꯄꯅ ꯃꯁꯥ ꯑꯅꯤꯗꯨ ꯋꯥꯕꯅ ꯇꯞ ꯇꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯂꯧꯔꯤ ꯑꯗꯨꯗ ꯐꯝꯅ ꯐꯝꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯔꯝꯗ ꯔꯤꯁꯤꯅ ꯂꯣꯌꯥꯕꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗꯨꯒꯤ ꯅꯤꯡꯉꯝꯗꯕ ꯋꯥꯔꯤ ꯀꯌꯥ ꯍꯧꯗꯣꯔꯛꯏ꯫ ꯔꯤꯁꯤꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤꯕ ꯀꯥꯏꯁꯤꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯀꯣ꯫ ꯃꯥꯅ ꯅꯣꯡꯃ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯒꯤ ꯃꯀꯦ ꯁꯦꯝꯂꯤꯉꯩꯗ ꯑꯩꯅ ꯈꯪꯍꯟꯕ ꯇꯧꯕꯗ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯑꯩꯅ ꯃꯥꯕꯨ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯅ ꯌꯦꯡꯈꯤꯕꯗꯣ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤꯅꯦ ꯂꯣꯌꯥꯕ꯫ ꯂꯣꯌꯥꯕꯅ, ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯪꯅ ꯀꯥꯎꯕ ꯉꯝꯗ꯭ꯔꯕꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯦ꯫ ꯅꯍꯥꯟꯃꯨꯛꯀꯤ ꯔꯊꯖꯇ꯭ꯔꯥ ꯅꯨꯃꯤꯠꯇ ꯅꯨꯄꯤꯗꯨꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯨꯕꯗꯒꯤ ꯅꯪꯅ ꯃꯥꯕꯨ ꯂꯧꯈꯤ, ꯇꯧꯏꯒꯨꯝꯁꯨꯡ ꯅꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯅ ꯅꯆꯥ ꯑꯃ ꯐꯪꯖꯔꯕ ꯃꯇꯝꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯋꯥꯈꯜꯒꯤ ꯏꯔꯩ ꯑꯃꯅ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯍꯟꯈꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯉꯁꯤ ꯀꯥꯡ ꯆꯤꯡꯕ ꯔꯊꯖꯇ꯭ꯔꯥ ꯌꯧꯔꯕ ꯃꯇꯝꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯟꯅꯗ꯭ꯔꯤꯕꯁꯤꯕꯨ ꯀꯝꯗꯧꯔꯤꯅꯣꯕ? ꯔꯤꯁꯤꯅ, ꯏꯆꯥꯁꯤꯒ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯤꯕꯅꯤ, ꯍꯟꯖꯤꯟꯅꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯃꯆꯥ ꯄꯣꯛꯊꯣꯛꯂꯝꯂꯒ ꯍꯧꯖꯤꯛꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯃꯄꯥꯝꯗ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯂꯒ ꯂꯩꯕꯗꯨꯗ ꯑꯩꯅ ꯃꯥꯅ ꯃꯗꯨ ꯌꯧꯔꯕꯅꯤꯅ ꯐꯔꯦ ꯈꯟꯗꯨꯅ ꯀꯔꯤꯃꯇ ꯌꯦꯠꯂꯔꯣꯏ ꯈꯟꯗꯨꯅ ꯏꯆꯥꯁꯤꯒ ꯂꯩꯔꯤꯕꯁꯤꯅꯤ ꯚꯥꯏ ꯂꯣꯌꯥꯕ꯫ ꯂꯣꯌꯥꯕꯅ, ꯑꯗꯨꯕꯨ ꯚꯥꯏ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯔꯣꯏ꯫ ꯀꯔꯤ ꯃꯔꯝꯗꯒꯤ ꯈꯠꯅꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯥꯏꯅꯔꯤꯕꯅꯣ? ꯔꯤꯁꯤꯅ, ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯤꯅ ꯈꯠꯅꯗꯅ ꯇꯧꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯅꯣꯡꯃ ꯖꯨꯋꯥꯔ ꯁꯥꯟꯅꯕꯗ ꯁꯦꯜ 10,000ꯃꯨꯛ ꯊꯥꯗꯣꯛꯂꯨꯕꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩ ꯍꯥꯏꯔꯛꯇꯕꯗꯨꯗ ꯑꯩꯅ ꯈꯪꯍꯧꯗꯅ ꯃꯥꯕꯨ ꯐꯨꯔꯨꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯄꯥꯝ ꯆꯠꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯏꯃꯥ ꯄꯥꯕꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯥꯕꯨ ꯇꯠꯇꯅ ꯌꯨꯝꯗ ꯂꯥꯛꯅꯅꯕ ꯀꯟꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ
ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯕꯗ ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯂꯣꯌꯥꯕꯅ ꯚꯥꯏ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯅꯕ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯥꯡ ꯅꯨꯃꯤꯠꯀ ꯑꯣꯏꯔꯕꯅꯤꯅ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ꯫ ꯔꯤꯁꯤꯅ ꯃꯔꯨꯞꯅ ꯍꯧꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤ ꯌꯥꯝꯅꯗꯤ ꯐꯩ ꯍꯥꯏꯕꯕꯨ ꯉꯁꯤ ꯔꯊ-ꯖꯇ꯭ꯔꯥꯒꯤ ꯅꯨꯃꯤꯠꯀ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜꯒꯤ ꯆꯩꯊꯦꯡ ꯑꯃꯅ ꯇꯠꯇꯅ ꯂꯩꯇꯥꯐꯝ ꯈꯪꯍꯟꯗꯦ꯫ ꯂꯣꯌꯥꯕꯅ ꯑꯗꯨꯗꯤ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ, ꯀꯥꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯀꯗꯕꯅꯤꯅ ꯂꯧꯍꯣꯟꯁꯤ ꯐꯣꯏꯕ ꯂꯣꯏꯁꯤꯟꯅꯅꯕ ꯍꯧꯔꯁꯤꯅꯦ ꯃꯔꯨꯞ ꯔꯤꯁꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯂꯣꯌꯥꯕꯒ ꯔꯤꯁꯤꯒ ꯂꯧꯍꯣꯟ ꯐꯣꯏꯕ ꯂꯣꯏꯁꯤꯟꯅꯅꯕ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯪ ꯑꯣꯏꯕꯅꯤꯅ ꯂꯧꯍꯣꯟ ꯐꯣꯏꯕꯗꯨ ꯂꯣꯏꯁꯤꯟꯕꯗꯤ ꯉꯝꯈꯤꯗꯔꯦ꯫ ꯁꯥꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯗꯨꯗ ꯑꯌꯨꯛꯇꯒꯤ ꯁꯨꯔꯛꯄ ꯊꯕꯛꯇꯨ ꯍꯧꯖꯤꯛꯇ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯥꯁꯨ ꯑꯌꯧꯕꯤ ꯊꯥꯗꯨꯅ ꯁꯥꯔꯤ꯫ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟꯗ ꯂꯩꯔꯕꯗ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗꯒꯤ ꯄꯥꯏꯊꯣꯛꯂꯝꯕ ꯆꯦꯛꯂꯥ ꯁꯪꯒꯨꯁꯤꯡꯁꯨ ꯑꯃꯠꯇ ꯄꯥꯏꯕ ꯎꯈꯤꯗꯔꯦ꯫ ꯂꯧꯕꯨꯛꯇꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯂꯣꯌꯥꯕꯒ ꯔꯤꯁꯤꯒ ꯂꯥꯛꯄꯅ ꯃꯌꯨꯝ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯈ꯭ꯔꯦ꯫ ꯂꯦꯞꯅꯥꯏꯗꯕ ꯃꯂꯪꯉꯧ ꯃꯇꯝꯒꯤ ꯀꯨꯝꯍꯩꯗꯤ ꯂꯦꯞꯄ ꯂꯩꯇꯦ꯫ ꯀꯨꯝꯍꯩ ꯑꯃ ꯍꯧꯈ꯭ꯔꯕꯁꯨ ꯑꯅꯧꯕ ꯀꯨꯝꯍꯩ ꯑꯃꯗꯤ ꯑꯗꯨꯃꯛ ꯃꯔꯥꯛꯏ꯫ ꯃꯁꯤꯁꯨ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯑꯣꯟꯕ ꯑꯃꯅꯤ꯫ ꯐꯤ ꯅꯥꯟꯇꯛ ꯇꯧꯅ ꯁꯦꯠꯂꯕ ꯔꯤꯁꯤꯒ ꯂꯣꯌꯥꯕꯒ ꯁꯤꯠ ꯅꯥꯜꯂꯕ ꯀꯣꯏꯂꯥꯁꯀꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯒꯥꯔꯤ ꯄꯜꯁꯔ ꯑꯗꯨ ꯊꯧꯔꯤ꯫ ꯔꯤꯁꯤꯅ ꯄꯜꯁꯔ ꯑꯗꯨꯒꯤ ꯇꯨꯡꯗ ꯐꯝꯂꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯛ-ꯑꯉꯛꯄ ꯅꯨꯄꯤ ꯀꯌꯥꯕꯨ ꯂꯛꯅꯔꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯂꯣꯌꯥꯕꯅ ꯔꯤꯁꯤꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯇꯥꯟꯅ ꯒꯥꯔꯤ ꯄꯜꯁꯔ ꯑꯗꯨ ꯊꯧꯕ ꯂꯦꯞꯇꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯤꯁꯤꯒꯤ ꯅꯨꯄꯤꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯍꯩꯉꯝ ꯇꯣꯉꯝꯕꯤ ꯃꯥꯜꯂꯤ꯫ ꯉꯥꯡꯇꯛ ꯇꯧꯅ ꯁꯪꯂꯤꯕ ꯆꯤꯟꯕꯥꯟꯒꯤ ꯂꯤꯞꯁꯇꯤꯛ, ꯑꯉꯥꯡꯕꯒ ꯎꯠ ꯃꯆꯨꯒꯒꯤ ꯌꯥꯟꯁꯤꯟꯅꯕ ꯆꯨꯅꯤꯗꯨꯒ ꯃꯀꯣꯛꯀꯤ ꯁꯔꯨꯛꯇꯒꯤ ꯌꯦꯠꯁꯤꯟꯗꯨꯅ ꯆꯨꯅꯤꯒꯤ ꯁꯔꯨꯛ ꯑꯃꯅ ꯌꯦꯠ ꯊꯪꯕ ꯁꯔꯨꯛꯀꯤ ꯃꯤꯠꯀꯤ ꯃꯄꯥꯗ ꯇꯥꯍꯜꯂꯤ꯫ ꯃꯤꯠꯌꯦꯡ ꯑꯅꯤꯗꯨꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡꯗ ꯊꯝꯂꯛꯂꯤ꯫ ꯑꯣꯏ ꯊꯪꯕ ꯅꯥꯒꯤ ꯁꯔꯨꯛꯇꯅ ꯊꯝꯕꯥꯜ ꯃꯅꯥꯒꯤ ꯕꯣꯜꯇꯥꯕꯤ ꯑꯔꯨꯞꯄꯒꯤ ꯀꯣꯈꯣꯔ ꯁꯅꯥꯔꯤ ꯅꯠꯇꯕꯗꯨ ꯌꯥꯟꯊꯔꯤ꯫ ꯅꯣꯡꯁꯨ ꯑꯇꯤꯌꯥ ꯃꯀꯣꯏꯊꯛꯇꯒꯤ ꯖꯝ ꯖꯝ ꯆꯨꯊꯔꯤ꯫ ꯆꯥꯎ ꯁꯥꯡꯂꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯁꯨ ꯔꯤꯁꯤꯒꯤ ꯅꯨꯄꯤꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯌꯥꯗ ꯍꯧꯔꯤ꯫ ꯔꯤꯁꯤꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯅ ꯊꯥꯔꯤꯛ꯫ ꯑꯆꯠ ꯑꯋꯣꯛꯁꯤꯡꯅ ꯊꯥꯔꯤꯛꯀꯤ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯌꯥꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯌꯥꯗ ꯅꯣꯡ ꯊꯨꯞꯄ ꯆꯪꯅꯔꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝꯗꯗꯤ ꯊꯥꯔꯤꯛ ꯍꯩꯉꯝ ꯇꯣꯉꯝꯕꯤ ꯅꯨꯄꯤꯒ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯜꯂꯤ꯫ ꯂꯝꯕꯤ ꯁꯣꯔꯣꯛꯁꯨ ꯅꯣꯡꯅ ꯀꯟꯅ ꯆꯨꯈꯤꯕꯗꯒꯤ ꯃꯅꯤꯟ ꯕꯪ ꯕꯪ ꯀꯥꯔꯤ꯫ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯄꯥꯊꯈꯤꯕꯗꯨꯗ ꯅꯣꯡ ꯊꯣꯛꯂꯤꯕ ꯅꯍꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯊꯥꯔꯤꯛꯇ, "ꯏꯇꯩꯃ, ꯀ꯭ꯋꯥ ꯑꯅꯤꯒ ꯅꯦꯕꯤꯒꯦꯠ ꯎꯄꯨ ꯇꯪꯈꯥꯏꯒ ꯂꯧꯈꯤꯒꯦ"꯫ "ꯍꯣꯏ ꯍꯣꯏ ꯌꯥꯅꯤ" ꯍꯥꯏꯔꯛꯏ ꯊꯥꯔꯤꯛꯅ꯫ ꯊꯥꯔꯤꯛꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯉꯁꯤ ꯀꯥꯡ ꯆꯤꯡꯕꯒꯤ ꯅꯨꯃꯤꯠ, ꯀꯨꯝ ꯑꯃꯒꯤ ꯔꯊ-ꯖꯇ꯭ꯔꯥ ꯅꯨꯃꯤꯠꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ! ꯃꯃꯥꯡꯉꯩ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯀꯨꯝꯁꯤꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩꯒ ꯂꯣꯏꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯛꯂꯦ"꯫ ꯀ꯭ꯋꯥ ꯂꯩꯔꯤꯕ ꯅꯍꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯇꯩꯃ, ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯄꯥꯛꯀꯤ ꯏꯔꯥꯡꯁꯦ ꯅꯦꯅꯥ ꯇꯥꯅ ꯐꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯔꯅꯤꯗ"꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯀ꯭ꯋꯥꯒ ꯆꯨꯔꯨꯞꯀꯗꯨ ꯄꯥꯏꯔꯗꯨꯅ ꯄꯩꯁꯥ ꯊꯥꯔꯤꯛꯇ ꯄꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯅ ꯋꯥꯈꯜꯒꯤ ꯄꯔꯤꯡꯗ ꯃꯄꯨꯛꯅꯤꯡꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯔꯊ-ꯖꯇ꯭ꯔꯥꯗꯨꯅ ꯊꯥꯔꯤꯛꯀ ꯔꯤꯁꯤꯒ ꯀꯥꯏꯅꯍꯟꯈꯤ꯫ ꯃꯄꯨꯛꯅꯤꯡꯕꯨ ꯇꯠꯇꯅ ꯋꯥꯔꯧꯖꯩ꯫ ꯊꯥꯔꯤꯛꯁꯨ ꯃꯊꯃꯣꯏꯗ ꯔꯤꯁꯤꯕꯨ ꯂꯥꯠꯇꯨꯅ ꯊꯝꯖꯔꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯊꯥꯔꯤꯛꯀꯤ ꯋꯥꯈꯜ ꯆꯝꯅ ꯑꯗꯨꯃꯛ ꯍꯤꯡꯖꯔꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯈꯤꯒꯦ ꯂꯦꯞꯆꯔꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯊꯣꯠꯆ ꯅꯧꯖꯕ, ꯀꯦꯖ ꯅꯧꯖꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯍꯧꯅꯁꯥꯅꯤ꯫
Thariki mama mapana wa pura lusinba ngamdana lairakli maramdi machanupi Tharikna ayabu khudimak risiga kainabagi matangdu yarakte. Sumna khaki mapamda sahi amarom laijarlabasu Tharik masagi khandaba nupidi natte. Thariki thamoida magi mapureba risi amadi masaga matam chuppada latana thamliba Tharikni. Nongsu pura hangkhre angang nubi ahal laman thauri paiduna kang chingba haunarakle. Magi thonganda haira chujak haikha lapoi isogi mafamda katpat tholaknarakle. Kum amagi Rathajatana Lakpasida tinmu laimu fattaba loinamak kang chingthokpaduna loinamak hoiduna pukhagasunu somdana loyabaga risiga sit nalaba koilas mathaktuda gari parsa adu thauri. Soroki nak yeta angangdagi hauraduna pakhang khara lesabi kharasu wari sana adumak chatli. Masibu Rathajata numitni haiduna tauribra onthokna yamkhre. Soroki nak yeta chatliba miyamchi risiga loyabaga chatliba miyamdubu yenglingayda bus lakpa uhogdaduna busna thumnamgadaba samnada lili. Haujikangi buski khutau chadausisu onthokna lujakhidre. Masimaknani accident toina thokduna makeup mirau kholtana iramdamsida tattana khonthang jairibasi. Khana risiga loyabaga gari parsa adu thorakpana risigi haingam tangambi nupi manbi pandukan phambidugi manak yaure. Pandukan adugi mayada angakpa pakhang kayasu phamli. Gari dagi hek kumthabaga pandukan phamlibi Thariki manakta loyabaga risiga lepi. Makhoi ani lakpaduda Thariktu wakhalda ahongba kharadi lakpa ui. Loyabana Tharikta hairai. Itaima kwa anida tapiyuba kari kwa sat oina tawbiu. Itaima wafam amana kari wafam oirabano. Itaima aikhoibu ningsingbiribra. Loyabagi kantak tawwa wahaiduna risigi nupidu wakhalgi ipak amada iraknari. Risidi wa machet ama phawba ngangde wakhalgi phirepta mai chuduna lairi. Pandukan manak aduda phamlamba geng pangbu manba miyoisingdu loyabaga risigi matawduda changsillaktuna baldukan phambi tawngambidugi saklon puribi risigi nupiduda wa kaya marom hangi. Adudagi risigi nupi Tharikna asengba parisoi adu piraba matungda pandukan adudagi lapthokhi. Matang khara risiga hainaruraba Thariktu risibu ubada mamai ado ikaiduna laibaduda loyabana ikaibado thimbiri. Samajki minok maisa khangduna yamna wana hingli haibasi mahaki ikaibagi mikuptuna risigi wakhalgi phirepta ahongba kaya marum purakli. Khanghaudana risigi nupiduda wa kaya marum hangi. Matam khara nang aiga khainabasi nangi thamoina aibu warauribra. Tharikna punamak ai kanadasu waraujade punamak ai iran ngaktani. Pandukan phamlibi risigi nupi Thariki machindagi nganglakani khaludaba wa kaya marum nganglakpaduna nungsigi wakhalgi irai amana loyaba amadi risigi thamoibu kudum chanba haurakhi. Nungsiraba angangsingsu thauri paiduna kang chingba haunarakle. Khumge Ratthajatrana Lakpasida risi wakhal kayana langkoi chansilakle. Lamkhunu anikhaksu pandukan adugi matai oramna hauba khongnang pambiduda tongjaramba lamkhunu matai manau ani makhoi anigi mataududa paikhiba khangaude. Risina mahaki nupiduda hairai. Ngasidi nang aikhoi yumda chatlasidana. Tharikna tamo ngasimak chatpa haibadudi yamna natai chagadaba mande. Hayeng ima paba hoi fajana bab tahalamlaga
ꯔꯠꯊꯖꯇꯥꯁꯤ ꯂꯣꯏꯔꯒ ꯑꯣꯏꯅ ꯂꯥꯛꯂꯒꯦ꯫ ꯔꯠꯊꯖꯇꯥꯁꯤꯅꯅꯤ ꯏꯕꯥꯅꯤꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯤꯕꯁꯤ꯫ ꯔꯤꯁꯤꯒꯤ ꯊꯃꯣꯏꯕꯨ ꯄꯦꯠꯊꯍꯟꯕ ꯉꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯉꯥꯡꯗꯨꯅ ꯔꯤꯁꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤ꯫ ꯃꯕꯥꯅꯤꯒꯤ ꯃꯇꯧꯗꯨꯗ ꯂꯣꯌꯥꯕꯁꯨ ꯃꯄꯨꯛꯅꯤꯡꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯕ ꯍꯧꯔꯛꯏ꯫ ꯀꯣꯔꯧ ꯍꯟꯕ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯁꯪꯕꯥꯟꯅꯔꯕ ꯑꯇꯤꯌꯥ ꯃꯀꯣꯏꯁꯨ ꯑꯃꯪꯕ ꯅꯣꯡ ꯀꯌꯥꯅ ꯀꯨꯞꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯡꯁꯤꯔꯕ ꯍꯔꯤ ꯅꯣꯡꯅꯥꯡꯒꯤ ꯈꯣꯟꯖꯦꯜꯇꯅ ꯑꯇꯤꯌꯥ ꯃꯀꯣꯏ ꯑꯁꯤ ꯄꯨꯛꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯄꯥꯛꯂꯕ ꯑꯇꯤꯌꯥꯒꯤ ꯏꯄꯥꯛ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯂꯦ꯫ ꯔꯤꯁꯤꯒ ꯂꯣꯌꯥꯕꯒꯁꯨ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤ꯫ ꯂꯣꯌꯥꯕꯒ ꯔꯤꯁꯤꯒ ꯂꯦꯞꯄ ꯂꯩꯇꯅ ꯒꯥꯔꯤ ꯄꯔꯁ ꯑꯗꯨ ꯊꯧꯔꯛꯄꯅ ꯂꯣꯌꯥꯕꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯒꯥꯔꯤꯗꯨ ꯏꯟꯁꯤꯜꯂꯝꯂꯒ ꯔꯤꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯩ꯫ ꯅꯨꯡꯁꯤꯔꯕ ꯀꯥꯡꯁꯤꯒꯤ ꯃꯈꯣꯟꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤ꯫ ꯂꯣꯌꯥꯕꯅ ꯔꯤꯁꯤꯗ ꯈꯪꯍꯧꯗꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ꯫ ꯚꯥꯏ, ꯅꯪꯅ ꯁꯨꯝ ꯎꯪꯗꯨꯅ ꯂꯩꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯀꯥꯟꯅꯗꯦꯁꯦ꯫ ꯕꯥꯃꯣꯟꯒꯤ ꯃꯥꯝꯇꯣꯞꯇ ꯀꯥꯡꯁꯤ ꯌꯩꯈ꯭ꯔꯤꯕꯗꯨ ꯈ꯭ꯔꯤꯁꯤ ꯂꯣꯏꯕꯒꯤ ꯃꯤ ꯀꯧꯁꯤꯟꯕꯗꯨꯝ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯠꯂꯨꯁꯤꯅꯦ꯫ ꯑꯁ ꯚꯥꯏ, ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ, ꯑꯗꯨꯅꯅꯤ ꯑꯩꯅ ꯎꯪꯗꯨꯅ ꯐꯝꯃꯤꯕꯁꯦ꯫ ꯂꯣꯌꯥꯕꯅ ꯚꯥꯏ, ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯑꯋꯥꯕꯒꯤ ꯏꯔꯩ ꯑꯃꯅ ꯉꯍꯥꯟ ꯃꯈꯩ ꯁꯤꯜꯂꯝꯕꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯐꯔꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯚꯥꯏ, ꯕꯥꯃꯣꯟꯒꯤ ꯃꯥꯝꯇꯣꯞꯇ ꯈꯦꯆꯤꯗꯨꯝ ꯆꯥꯔꯨꯁꯤꯁꯦ꯫ ꯂꯣꯌꯥꯕꯒꯤ ꯋꯥꯍꯩꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯐꯨꯡꯐꯨꯡꯅꯅ ꯂꯩꯔꯝꯕ ꯑꯗꯨ ꯀꯣꯛꯇꯨꯅ ꯕꯥꯃꯣꯟꯒꯤ ꯃꯥꯝꯇꯣꯞ ꯇꯝꯅ ꯈꯦꯆꯤ ꯆꯥꯕ ꯂꯥꯛꯂꯦ꯫ ꯔꯠꯊꯖꯇꯥ ꯅꯨꯃꯤꯠꯀ ꯑꯣꯏꯕꯅꯤꯅ ꯅꯍꯥ ꯑꯍꯟ ꯑꯉꯥꯡ ꯁꯪꯒꯨ ꯁꯪꯒꯨꯁꯤꯡꯁꯨ ꯃꯥꯅ ꯃꯥꯅ ꯊꯣꯛꯄ ꯄꯝꯂꯥꯡ ꯂꯥꯡꯅꯩ꯫ ꯔꯠꯊꯖꯇꯥ ꯅꯨꯃꯤꯠꯁꯤ ꯔꯤꯁꯤꯒꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅꯗꯨꯝ ꯑꯋꯥꯕ ꯃꯩꯆꯥꯛ ꯑꯃꯗꯨꯝ ꯑꯣꯏꯔꯔꯤ꯫ ꯂꯣꯌꯥꯕꯒ ꯔꯤꯁꯤꯒ ꯃꯥꯝꯇꯣꯞ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯌꯦꯡꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯊꯝꯅꯥ ꯊꯥꯕ ꯍꯧꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯥꯃꯣꯟꯒꯤ ꯑꯦꯀꯥꯁꯤꯅꯤꯅ ꯈꯪꯍꯧꯗꯅ ꯂꯣꯌꯥꯕꯗꯨ ꯀꯧꯁꯤꯜꯂꯛꯈꯤ ꯏꯃꯨꯡꯂꯣꯝꯗ꯫ ꯔꯤꯁꯤ ꯏꯉꯛ ꯉꯛꯏ ꯂꯣꯌꯥꯕꯅ ꯆꯪꯈ꯭ꯔꯤꯕ ꯑꯗꯨꯗꯒꯤ ꯕꯥꯃꯣꯟꯒꯤ ꯑꯦꯒꯥꯆꯧꯕꯅ ꯈꯦꯆꯤ ꯌꯦꯜꯂꯤꯕ ꯑꯗꯨ ꯔꯤꯁꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯦꯀꯥꯁꯤꯅꯤꯅ ꯂꯣꯌꯥꯕꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯀꯣꯏꯁꯟ ꯍꯪꯉꯤꯕꯗꯨ ꯑꯦꯀꯥꯁꯤꯅꯤꯅ ꯂꯣꯌꯥꯕꯗ ꯍꯥꯏꯔꯛꯏ꯫ ꯉꯍꯥꯟ ꯅꯣꯡꯃ ꯇꯥꯃꯣꯅ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤ ꯍꯥꯏꯕ ꯋꯥꯗꯨ ꯀꯔꯤ ꯋꯥꯅꯣꯕ? ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯏ ꯍꯥꯏꯕ꯫ ꯂꯣꯌꯥꯕꯅ ꯍꯦꯔꯥ, ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯑꯦꯀꯥꯁꯤꯅꯤ, ꯍꯟꯗꯛꯀꯤ ꯊꯥꯔ ꯁꯦꯃꯤꯁꯇꯔꯁꯤ ꯂꯣꯏꯔꯒ ꯅꯪꯕꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ꯫ ꯑꯦꯀꯥꯁꯤꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯫ ꯑꯦꯀꯥꯁꯤꯅꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯣꯌꯥꯕꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜꯗ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯥꯗ ꯏꯔꯣꯏꯅꯩ꯫ ꯑꯗꯨꯕꯨ ꯂꯣꯌꯥꯕꯅ ꯍꯪꯈ꯭ꯔꯤꯕ ꯋꯥꯍꯪꯗꯨꯗꯤ ꯑꯣꯟꯅꯈꯤ꯫ ꯑꯦꯀꯥꯁꯤꯅꯤ ꯆꯨꯝ ꯐꯤꯔꯥꯟ ꯆꯥꯔꯕꯤ, ꯃꯁꯛ ꯃꯇꯧꯁꯨ ꯃꯌꯥꯝꯗꯒꯤ ꯄꯨꯡꯍꯦꯟ ꯍꯦꯟꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯥꯕꯅ ꯍꯥꯏꯗꯣꯛꯇꯕꯗꯨꯗ ꯑꯦꯀꯥꯁꯤꯅꯤꯁꯨ ꯂꯣꯌꯥꯕꯗ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯗꯒꯤ ꯂꯣꯌꯥꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯑꯦꯀꯥꯁꯤꯅꯤ, ꯉꯁꯤꯒꯤꯗꯤ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ, ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ꯫ ꯂꯣꯌꯥꯕꯒ ꯔꯤꯁꯤꯒ ꯀꯥꯡꯒꯤ ꯈꯦꯆꯤ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯔꯤꯁꯤꯅ ꯂꯣꯌꯥꯕꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯍꯪꯉꯤ꯫ ꯚꯥꯏ ꯂꯣꯌꯥꯕ, ꯀꯔꯤꯒꯤꯅꯣ ꯉꯁꯥꯏ ꯑꯦꯀꯥꯁꯤꯅꯤꯅ ꯅꯪꯉꯣꯟꯗ ꯀꯧꯁꯤꯟꯈꯤꯕꯗꯨꯕꯣ? ꯚꯥꯏ, ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯑꯩꯅ ꯅꯣꯡꯃ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗ ꯃꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯅꯤ ꯍꯥꯏꯗꯨꯅ मागी ममांगदा लोटुना थमलंबदु ngasiदी अइबु कौसिंदुना वहांग हंगलकपनिसे अदुदा अइना हयेंग ओइना हाइरगे हाइरमलगा लाइबसिनी रिसिना अस अदुदी याम फबा वानिने बाय अइगिसु हयेंग हाइबा निमिसिनी ngaibri yamna waribase loyabana nangidubudi kharabu farine aigi sidi phagi oina oirambadagi achumbo onthorakpasidani aina hayeng kari khunggadawno khanbada waribase asengba maksuni loyabasu risisu hainingai leitana rathatagi numidangdu yamna wana leli loyabagi konthong mapada makhoi ani kang humna humna kumam mamlaba
ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯕ ꯇꯟꯗꯟꯁꯤꯡꯗꯨ ꯌꯦꯡꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔꯔꯤ꯫ ꯔꯤꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯑꯗꯨꯒ ꯂꯣꯌꯥꯕꯅ ꯑꯦꯀꯥꯁꯤꯅꯤꯒꯤ ꯋꯥꯈꯜꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯟꯊꯃꯤꯟꯅꯔꯤ꯫ ꯍꯩꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯦꯀꯥꯁꯤꯅꯤꯒꯤ ꯋꯥꯍꯩꯗꯨꯅ ꯂꯣꯌꯥꯕꯒꯤ ꯊꯃꯣꯏꯗ ꯈꯟꯐꯝ ꯈꯪꯗꯕꯒꯤ ꯑꯋꯥꯕ ꯑꯃꯅ ꯂꯥꯡꯒꯣꯏ ꯆꯟꯗꯨꯅ ꯄꯨꯃꯝ ꯃꯝꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯐꯝꯂꯗꯨꯅ ꯋꯥꯈꯜꯒꯤ ꯃꯣꯟꯗꯪ ꯁꯥꯟꯅꯔꯤ꯫ ꯄꯥꯛꯂꯕ ꯑꯇꯤꯌꯥ ꯃꯀꯣꯏ ꯑꯗꯨꯗ ꯃꯨꯁꯤꯅ ꯊꯋꯥꯟꯃꯤꯆꯥꯛ ꯈꯔ ꯇꯔꯪ ꯊꯣꯛꯂꯤꯕꯗꯨ ꯔꯤꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯉꯝꯈꯩ ꯂꯩꯇꯅ ꯄꯥꯛꯈ꯭ꯔꯕ ꯑꯇꯤꯌꯥ ꯃꯀꯣꯏ ꯑꯁꯤꯗ ꯃꯨꯁꯤꯅ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯁꯦ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡꯕꯨ ꯍꯨꯈ꯭ꯔꯦ"꯫ ꯂꯣꯌꯥꯕꯅ "ꯄꯨꯛꯅꯤꯡ ꯍꯨꯕꯗꯤ ꯂꯥꯏꯔꯗꯅ ꯔꯊꯖꯇ꯭ꯔꯥꯒꯤ ꯅꯨꯃꯤꯗꯥꯡꯁꯦ ꯍꯧꯈꯤꯅꯤ ꯈꯟꯕꯗ ꯌꯨꯝꯗꯒ ꯑꯃꯠꯇ ꯆꯪꯅꯤꯡꯗꯦꯗ ꯚꯥꯏ"꯫ ꯔꯤꯁꯤꯅ "ꯚꯥꯏ, ꯑꯇꯩ ꯂꯥꯏꯔꯤ ꯏꯕꯥꯅꯤ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕꯁꯤꯗ ꯌꯨꯝꯒꯤ ꯑꯩꯈꯣꯏ ꯕꯥꯕꯣꯏ ꯏꯃꯥꯍꯣꯏꯅ ꯑꯃꯨꯛ ꯊꯦꯡꯉꯦ, ꯏꯆꯥꯁꯦ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯉꯥꯏꯅꯔꯕꯅꯤ, ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯆꯪꯅꯔꯁꯤꯅꯦ ꯍꯥ"꯫ ꯂꯣꯌꯥꯕꯁꯨ ꯔꯤꯁꯤꯁꯨ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯔꯤꯁꯤꯒ ꯂꯣꯌꯥꯕꯒ ꯅꯨꯡꯁꯤꯕ ꯀꯧꯕ ꯃꯌꯥꯒꯤ ꯏꯊꯛ ꯏꯄꯣꯝꯅ ꯉꯥꯎꯍꯜꯂꯕ ꯃꯕꯥꯅꯤꯒꯤ ꯍꯌꯦꯡꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯈꯜꯅ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯕꯗ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯁꯨ ꯃꯨꯁꯤꯅ ꯔꯊꯖꯇ꯭ꯔꯥꯒꯤ ꯑꯍꯤꯡꯗꯨꯗ ꯅꯤꯡꯊꯤꯖꯅ ꯊꯣꯛꯂꯤ꯫ ꯍꯌꯦꯡꯗꯅ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯀꯗꯣꯝꯗꯒꯤ ꯍꯨꯝꯖꯤꯜꯂꯛꯈꯤ ꯈꯪꯍꯧꯗꯕ ꯑꯆꯧꯕ ꯃꯄꯩꯒꯤ ꯅꯣꯡꯍꯧ ꯑꯃꯅ ꯄꯥꯛꯈ꯭ꯔꯕ ꯑꯇꯤꯌꯥ ꯃꯀꯣꯏ ꯑꯁꯦ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯅ ꯖꯝ ꯑꯇꯤꯌꯥ ꯃꯀꯣꯏꯗꯒꯤ ꯆꯨꯊꯔꯛꯂꯤ꯫ ꯂꯣꯌꯥꯕꯒꯤ ꯀꯣꯟꯊꯣꯡꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯗꯒꯤ ꯑꯃꯨꯟꯕ ꯍꯩꯅꯧ ꯑꯃ ꯑꯅꯤꯁꯨ ꯂꯩꯃꯥꯏ ꯊꯛꯇ ꯀꯦꯜꯂꯛꯂꯤ꯫ ꯈꯣꯡꯕꯥꯜꯒꯤ ꯏꯁꯤꯡꯁꯨ ꯈꯨ ꯌꯧꯈ꯭ꯔꯦ꯫ ꯑꯃꯝꯕꯒꯤ ꯁꯛꯂꯣꯟꯅ ꯑꯇꯤꯌꯥ ꯃꯀꯣꯏ ꯑꯁꯤ ꯄꯨꯃꯝ ꯃꯝꯈ꯭ꯔꯦ꯫ ꯆꯥꯎꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯗꯒꯤ ꯌꯦꯠ ꯊꯪꯕ ꯃꯁꯥꯒꯤ ꯁꯔꯨꯛꯇ ꯇꯣꯡꯗꯨꯅ ꯈꯣꯡꯂꯤꯕ ꯍꯔꯤ ꯅꯣꯡꯅꯥꯡꯒꯤ ꯈꯣꯟꯖꯦꯜꯅ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯁꯦ ꯄꯨꯝꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯀꯜꯂꯕ ꯅꯣꯡ ꯇꯥꯕꯒꯤ ꯃꯈꯣꯜꯒ ꯍꯔꯤ ꯅꯣꯡꯅꯥꯡꯒꯤ ꯃꯈꯣꯜꯒ ꯑꯃꯠꯇ ꯑꯣꯏꯈꯤ꯫